Kuki sing kulai surrender towning the bagi marai hore separate administration yana demand mari center na thabak to onthok trabadi kulai thadok loi Kuki village volunteer singi mafam sing da mitei sing amu hanna khunda leita hanna ba makhal amatagi policy yabangam loi Kuki NP Kuki jo community village volunteer coordinating committee BBCC center da lenga to demand mari taladuna hariba demand sing asi thabak to onthok triba fawa kulai surrender tawroi haina marai tawraklei BBCC Manipuri Center LAkle demand mari taladuna harib demand sing asi fanglaba matamda makhoina LAkle khulai surrender tawgani natrabadi ngamloi haina phongdokhibaga loinana Manipuri lairiba tribal community singi damak santi puraknaba amadi security pibaga loinana mausagi punsida hanjinaba athuba matamda center na thabak lokhatkadabani hairi Kumja 2023 gi May 3 dagi Manipuri balance hek tholakpadagi state na sponsor tawba militia group sing amadi atai outfit singna Kuki jo community gi mathakta landa kaya leptana chathaduna lakhibani masida government so community asibu ngak senbi bagi chapchaba thabak lokhalaktabadagi tangai fadana Kuki jo community volunteer singna khulai pairakibani hairi Center government Kuki jo volunteer committee na taliba demand mari adudi Kuki jo tribal sing taba mafam sing da separate administration union territory with legislative power ama semgadabani Kuki jo area dagi Manipur police lauthokadabani mitei group sing na lut tawkhiba nomai sing mapung fana surrender tawhangadabani amadi Kuki jo village volunteer sing bu protection pigadabani haiba demand sing asini Governor Hwjik2 illegal arms sing surrender tawroknaba appeal tawkhiwa wafam committee asina charamna ui adubu makhoina tadaba demand sing mapung fana fanglaba matam state asida matam kuinagi santi lehenaba amadi security gi yenglaga khulai thadok haibas ekhoisu yagani demand sing pirabadi ekhoigi pandam soidamaki fangani haibasi committee asiga chepa thajabani haina su phongdorakli Amaramda Kuki NP Tenglopal district ki maikaidagi chingi mafam singda mitei sing amuk hanna khunda laita hannaba makhal amatagi policy Kuki miyamna yaba ngamloi separate administration ama pidriba fawba Kuki volunteer sing faba punba yaroi amadi khudaktagi Tenglopal district tagi police commando sing lothokhigadabani haina governor Hwjik2 balada cherol piduna taksin kre Kuki NP Tenglopal kit ki maikaidagi ngasi governor da pisin kiba memorandum aduda chingi lamda mitei sing amu hanna khunda laita hannaba Chatharakpa makhala amatagi policy Kuki miyamna yaba ngamloi karigumba force sizinaduna asigumba pamdaba policy asi chatharaklabadi Kuki singna leijabi thakta thengnagani Kuki singi tokhaiba administration ama lehendriba fawba commission amatana natraga court amatana Kuki village volunteer singi mathakta legal action lawba amadi faba punbagi thabak chathaba yaroi nakal namatagi oiba state lengana sogatpa majority miteina imphal da leiba Kuki singi lanthom lut tawbada natana yumkai kaya mai thadana amanga tathoan khibani Majority community na leptana Kuki miyam da attack chatharakpadagi Kuki miyam ngak senaba amadi ekhoigi ipa ipuna thambiraba lam kanjanaba Kuki singna village volunteer semkhibani amadi ngasi fawa mitei singna Kuki singbu imphal da natraga tampakta amu hanna halakpa ngamhandana ngasi fawa thamli maram asina village volunteer singbu paba punba amadi makhoigi mathakta legal action lokhat piganu haina su governor da taksili memorandum aduna makha tarduna hai chahi kaya gi mamangdagi Manipur state police commando singna tribal miyam gi mathakta miwat minai kaya chathaduna lakli Handakta commando singna Kuki micham naha ani hatkibaga loinana kumja 2023 gi May 3 dagi irang asi hek horakpadagi Tenglopal district ki More amasung Sinam village ta nomai kapsenena miyoi kaya aso apan nanghanbada nachana school yauna yum kai kaya tumna maina thabikhi community singi marakta communal oiba thawong sing state police commando singna chathaduna lakli makhoina leibana Aikhoigi punsida chawba singnaba ama oihanbada nachana aki akhang pohalei maram asina Tenglopal district ta Santi Puraktuna, Mahausagi Punsida Hanjilaknaba Amatangaraba Lambidi State Police Commando Sing Kudaktagi Tenglopal District ki Lauthokiba Sina Oigani Hainaso, Governor da Taksinki, Memorandum Asiki Copy Sing DC Tenglopal, SP Tenglopal, 26 Suba Sector AR gi DIG, 5 Suba, 3 Suba, 21 Suba, Sam Rifles ki CO Sing da Supisinki. Arambai Tengol Kulai Thadokre Kuki Sing na Amuhana Landaralabadi Arambai Tengol na Tawning Batawbada Yanakre, Kulai surrender Tawaktaba Sing action Loragani Police. Manipur thokliba irang asigi manungda state army singdagi lut tawkhiba nongmai sing numi tare nigi manungda pikhalaknaba governor Hwjik2 na khangankhibagi matung inna ngasi Arambai Tengol gi volunteer singna ahanba Manipur rifles laktuna khusu khulai sing lengakta khusina khrei Kuki singna mitai da amuhana landaraklabadi Arambai Tengol na tawningba tawbada lengana thingma pidaba haiba wafam da yanaba purakre hairi ngasi nungtil pung 3 khara helakpa matamda Arambai Tengol gi luchingba sing yauna Tengoloi sing ahanba Manipur rifles ki campus ta laktuna khusu khulai sing security da khusina ki Arambai Tengol gi maikaidagi khulai chani gani fuga mathoi pikhat khibaga loinana atai potlam kaya su yaw ki hairi khulai khusin na bala khiba du Arambai Tengol gi PROW Robin amasung Central Military Police ki Commissioner Munindro mangang luchingduna laki khulai sing pisu luraga tholakpada Paumi sing hangbu wahang da Arambai Tengol gi CMP gi Commissioner Munindro mangang phongdokhibada ngarang Governor Hwjik2 balaga unabada
Kukisingna demand toriba separate administration piroi haibagi thajaba pirakpaga loinana Manipurda santi hanjilaknaba hotnabada Arambai Tengolgi volunteer singna security da mateng piba haiba wafamsingda yanaba purakhi. Masida natana Manipurgi loijingloyada lairiba khulsingi khunjasing amadi yumsingbu Central Force amadi State Force na section na ngaksenuna thamgani haiba wafamsu yanaba purakhi. Mahangna makha tarduna hai governor ga unakhiba aduda Arambai Tengolna khulaising pikhalakhraba matungda karigumba kukisingna miteisingda amadi mitegi khulsingda amuk hana landa chatharakpa tarabadi makha tana Arambai Tengolna masibu ngakthokjanaba angamba thak lokhalakpada Lengang na yaba pibigadabani haiba wafam thamkhibaga loinana governor na sumasida thajaba pirakhi loinana Arambai Tengol yauna khulngakpasingda General Amnesty piba haiba wafam da su ayaba pirakhi Arambai Tengol gi oiba uniform da chathok chasin tawbada athingba pidaba amadi karigumba wathok amata lehendaba haina su yanaki haina makha tana phongdokhi Arambai Tengol gi maikaidagi ngarang governor da pisinkiba memorandum aduda yariba point singda NRC gi hawji chathariba process asi miyamda kadai fawa yore kari khongthang paikhatli haiba adu mayek sengna khanganba FMR gi makata na changsilakpa MLRN LR Act semdoknaba wafam amadi Manipurda poppy cultivation gi thabak pumthing thingnaba athuba matamda chapchaba thabak lokhatpiba haiba wafam sing asida yanaba puraklaba matung ngasi Arambai Tengol gi maikaidagi khulaising pikhatpani haina sumhangna phongdokhi Arambai Tengol gi maikaidagi khusinarkhiba khulaising aduda 303 rifles inchas SLR single barrel double barrel tube pipe launcher carbine AK rifle amadi masing yamnaba nongmai marusing yauri Masida natana hand gear, bulletproof jacket, boot, camouflage ki fijol sing su yauri khulai sing adu Arambai Tengol gi volunteer sing na DI tata. Ahum romda haptuna Manipur Police Commando sing na checksin na ngak selaga purakhi loinana Arambai Tengol da khulai sing pisin balakpa adu da masing yamlaba maira pai bi ima ibel sing su sarugyaki. Amaromda Arambai Tengol gi maikaidagi khulai sing pikhatpa lakadaba asigi mangjongna Imphal gi Maruoiba mafam kayada security sing saithoktuna akanba section tharang sing lokhat ki ahanba Manipur Rifles ta paumi sing chatnaba Honabada nongpok thangba geta no photography haina iraga thetuna thamlamba thengnakhi panba yabadi thasigi mapanda CM fam thadokibadagi Manipurda president rule thamkraba matung thasigi kunda governor Hwjik2 Balana chingamasung tamgi naha singna state army dagi lutau khiba nongmai sing numit 8 ni gi manungda pikhalaknaba khangan khibani aduga chief secretary nasu kulai sing hana pikhalaknaba matung national highway sing hangnaba thabak lokhotkani haina phongdokpa laikhrabani Nakal amaromda Manipur Police Control Room na thadorokpa cherol amada ngasi ahanba Manipur Rifles ta nongmai chani gani fugo taruk surrender tarokpaga loinana chinga masung taungi district kharagi mafam singda nongmai humpuga mathoi surrender tarokki hari numitare ni asigi manungda khulai pikhalakpada makhoigi mathakta karigumba makhal amatagi action lokhaloi adubu hariba matamase hendokraba matung kanagumba illegal oina lut tawkhiba nongmai paira mathengnarabadi makhoigi mathakta logi matung ina chapchaba action lokhatkani hari